Akashbani Imphal RK Gorani na pau pazari ahan bada maroiba pau compensation amaram oiraga Imphal Jiribam Railway Project thintabani haiba railway gi wafam anan bani haina Dr. RK Ranjan Singh MP na hairi Manipur da COVID-19 positive oiba masing lising mapan hele Pradhan Mantri Narendra Modi na ngasi IIT Guwahati ki convocation da video conference ki kuthang da wangangani amasung sangsana di epidemic diseases amendment bill lising ani kun pass taukre Kendra na Jiribam Imphal Railway Line Project karma matam na loisin gadegi haibang ngamde haina phongdorok liba adubo Dr. RK Ranjan Singh MP na kana yaning daba phongdokle Kendra na wafam adungarang Lok Sabha da maki wahang amagi pakhum da phongdorak pani Akashbani Imphal ka telephone da wari sana bada Dr. Ranjan na hai mahak pakhum adu da pen de amasung makhata na sendorak na ba rail mantri da iduno khangal lagani Mak na hai railways na project asi loisin bagi matam yaithok na lakli haujik su ing komja lesing ni kolhum doida loisin gani haina thari ba chi thajaba ngamde amasung lesing ani kunthra phawba sangdorak pa yari Dr. Ranjan hai none da sagadoriba malem gi khwaidi wangba railway pillar asi su alignment soire asigum bami sing asi miyam bu apang basiraga seltan ba lakpa ngakten haina maral siraduna mak na hai compensation amaram orga project asi thindabani hai ba railway gi wafam adu aran bani Manipur da COVID-19 positive oiba masing lising mapanga tara sure ngani mudawaram phawda mi samga tara truk nauna COVID-19 positive oiba thengnaki hairiba matamas tami humdra ma thoina naba further discharge tawki masi thara gaujo phawda puna mi lising taruka chani pan kunthani pan naba phakre naba phabagi sangna chat humdra manga dasmik ni pan mapani ngara ni mudawaram phawda nauna mi ani lekhidab goloina na raja asta lachit asta sikiba mi gi masing yakai mapan sure haujo raja asida active case lising ani ga sam ga tarhom doi leiri Manipur High Court COVID-19 positive oibe hengalak pa thingnaba court asigi regular sitting tha asigi kunmanga fawa yei thokle court asigi register judicial na thokpa cherol man hai aduba tangai fidaba casing file tawbodi email gi kuthang ya gani court asida thabuk tawa mi chani humdra mari test tawbada samgatran thogi fall fangle khogi manungda mi ahum positive oibe thengnare High Court Bar Association amadi High Court Employees Association hajarakpa amasung COVID-19 makhatana sandokpa thingnaba court ki sitting yei thokpani Jiribam Jilla ki rubber plantation manak usa tholda mamang thak kunthra dagi containment zone oirambadu ngasi lokthokre jila asigi deputy commissioner thokpa cherola manhai contact tracing amasung singnabasing test tawloi khibadagi mafamdu containment zone oirambadu lokthokibani Manipur Pradesh Congress Committee ki Vice President Sokol Sem Achoba Singh Phamthadok Charagi amasung dol ki primary membership tagi tokcharagi hain aiba cherola mangarang dol ki president pisin kre Longmai area ki ahal orba pensioners sing yeng biduna makho ki akhanaba photographic center amasung tonganba treasury office none jila gi Longmai da hangbina ba Longmai area pensioners welfare association na sarkar gi pung sing silakli Meghalaya da COVID-19 laisita ki thakya thonglolu raba tungdanga di mai tampam sing hangba honore school sing aji class 9 ki 12 fawi mai rosina makho gi singnaba sing koknaba oja sing una hanaba hangbani regular class lairoi amasung classroom session su lairoi Asam dachu tha taruk ki matung dangarang di mai tampam sing amu han hangle class 9 dagi 12 fabi class sing chatharki class amada mahire kundagi hena changhande oja amasung non teaching staff sing sada yankai tamaka khi mairo singna class sound bagi damak mama mapa dagi no objection certificate pura kadabani class sang ringeda mairo sing amasung staff sing bo thermal screening tauki class 9 amasung 12 ke mairo singna ningthau ka ba yumsa kaisa musu irai da aduga class 10 amasung 11 gina lemhoriba nimit humne du da class taugani Tabiriba Pawasi Akashbani Imphal dagini Pradhan Mantri Narendra Modi na ngasi IIT Guwahati ki convocation da video conferencing kuthang da wangangani tharomadu da BTech Mahiroi Chatruka Mapu Taret amasung MTech Chatruka Kuntra Taret yauna punna Mahiroi lising amga chanipan ahum da makhogi degree sing pigani tharomdu da Assam ki Mukhyamantri Sarbanand Sonowal Kendra Shiksha Mantri Ramesh Pokhriyal Nishank Kendra gi Shiksha gi Rajya Mantri Sanjay Dhote amasung ate sangnareba kaya saru yagani Akashbani Paumina Hai lising amaga sama pan phuda mai lingkat kiba IIT Guwahati asi lising ani tara mapan chahi kunmanga mapung fare hector chani maphu manga da saba institute asida department tara mathoi lei amasung engineering science amasung humanism gi discipline yaw ba puna mapumna interdisciplinary academic center manga lei
Institute asiki campus ta faculty member chamitra ni thoi amasong mahiroi lesing taruk hena laifam piri IIT Guwahati da laik tami ba amasong research ta thodo hena misang purakpa ngamba khakta natana awang no pot lamdam gi miyam aning apama phangan bada chauna mateng oiri Institute asi Bharat Pumba gi reng ta taruk suba amasong malem gi reng ta chahum yankai subada lairi Pradhanmantri Narendra Modi na hairi mapung phana semdok semjin tawdabadagi United Nations ta thaja watpagi phibam ama mayoknare numidang United Nations khumdra manga suba kumon tharonga mari lenena video conference khutangda UN General Assembly da wangang bada Sri Modi na ofamasi phongdok khibani Sri Modi na hai tharomasida lawkiba warepna hojik su mungna ba chingna ba soidna chakhot hanaba ingasagi khal ngakna ba thong manada ba hantahana ba amasung digital technology sinabagi thabak kaya manung wali haibadu takle UN gi Phiral Makhada Bharat na mapung ba thodang loriba UN peacekeeping mission yauna santi amasung chakhot nabagi damak honabada kathokraba mioi singba phamda Pradhanmantri na ikai khumna bu utki magna hai sei humdra manga gi mamangda mioi bi itihas ahan bo oina lalgi akibadagi anoba asa ama pohannaba malem pumgi oiba institution ama lengkhat ki magna hai nising amaga sama pani phumga lengkhat ki ba institute asida kun mathoi suba sahi saga chunaba mami amata tadre amasung hauji sinara liba sing thenana ba kholai matik sana paidre haireduna Bharatna sahi lisang sina security council samdona mkhonaduna lakle council asida Bharat permanent member am ohena ba hanadagi leiraba permanent member manga gi manungda mari US UK France amasung Russia yauna leba kyana Bharat pu saugatle Lok Sabha ngang numidang athengbuda voice vote pass tawkhibaga loinena sangsana the epidemic diseases amendment bill lisingni kun pass tawkhre bill asi Rajya Sabha na tha sitra mapan pass tawkhibani bill ashina laina lachasing lanthengnari ba health service ki mioi singak senba masung asiguma lacha sandorakpada kendra sarkar da sakti hena pina bigwa from hapsinna ba the epidemic diseases lising amanga chanipan napudra tare chamdokle Seba Saptagi series tangasi Pradhanmantri Awas Yojana gi matang da akhana pawdum ama piri aukiba sahi tarukta Narendra Modi sarkar na mi khudingmuda tangai fadaba khudong saba sing yawba yumpinaba thoidongna meng sangli ingkum jalisngani kunithoi fawbuda mipum khudingma ki yum lehena bagi pandamda Pradhanmantri Awas Yojana gi paikhatle nauna semdolaba khungang gi housing scheme Pradhanmantri Awas Yojana Gramin PMAYG Pradhanmantri Narendra Modi na 2013 ki November 15 agadagi hawdokhi Muda ingkum jalisngani kunithoi fawbuda tangai fadaba khudongjaba singyawba yung koti ani lakmai phudra manga sana pandam thamki thasi tarani thoida video conferencing khutangda Madhya Pradesh ta yum changbagi thorum amada wangang buda Sri Modi na hai corona laichat manungda khudongsa da kya mayokna rabasu Pradhanmantri Awas Yojana Gramin gi makhada leibak sinma thungbuda yum laktra nipan saba ngamki malem ko ina COVID-19 naramadi pharak palebak sing manungda Bharat makokta leire Haksel Mantralayan hai Bharat ta COVID-19 naramadi pharak pamigi masing asi maleng oi apun banawa pharaki masing gi sa da trama panni hauji phawda leibak astami lak ni phum doi lesing mai putrong na ba pharakle maleng oi na pharaki sang asi America na sada 39.3 tare chuina Brazil na sada 33.8 mapan chuina adu Russia na sada mari oiri Mantralaya sin hai Bharat ta COVID-19 na pharaki sang sada marpu dasmik ama ani yaure Hokiba pung konmari da anaba lesing marpudra hom de hena naba fakhi hauji laiba ast active case lak tara rom leiri laina ashtagi sibigi sangna sada ama dasmik taruk suinani ningtha maru marang makhal taruk ki minimum support price MSP sarkar hengat hankre Lok Sabha da nganang kendra lawu singu mantri Narendra Singh Tomar na hai gehu sana musori hanga maru jowar amasung kusum lai maru yauna ningtha maru marang singi MSP hengat hanba cabinet committee on economic affairs na yare Haujik aroi bada maroyo pau amuk hanna compensation maram oiraga Imphal Jiribam railway project thinthabani haiba railway wafam aran bani haina Dr. R.K. Ranjan Singh MP na hairi Manipur da COVID-19 positive ebe masing lising mapan hele Pradhanmantri Narendra Modi na ngasi IIT Guwahati gi convocation da video conferencing kuthangda wangangani amasung sangsatna the epidemic diseases amendment bill lising ani kun pass tawkhre pauloi jare